Nene khuromjari. Khuromjari. Ma'am ngase na lejari se khoigi udarbon haina khangnaba Meitei gi khungang amakhtani adu hariba mafam se yamna ikhoigi matam sige haitare khudong chaba facility adai sum airport hare nakpa adagi train station hare nakpa sumaina ikhoigi develop oiba mafam amakhakta leiba ikhoigi Meitei gi mafam amakhakta ne haitare adai ikhoigi Unnajaruba iche nene ande sum kaujare ya kasu kai ming amtang haibiyo ba ai sa hawang tada ai sa ge sakam ta takchage ai monohor mayum ningon pura lailat pam sakai dai ongjai aduba hojik ti ai angang sing laik tam khotpa khudom chana bagi damak tai baskandi haibai mafam aduga yum panjaroi adubu laik lambi thongi khetang mawong chadabana mawong oiraga ai ipamgi lam manaksiga ai hojik angang sing laik tam bada khudong chana ba haibai gi damak ta hojik laijare settle oire aduni Nene chahi ji kya mukti ai gi chahi se yankhai ni thoi chatli yankhai thoi chatle ko ado ai khon sum tajabada nene se khoi gi khun gi thabok thorom sida haidi nipa gi saklon ju lobu ngamba nupi gi saklon ju lobu ngamba adugumba magul am khoi tajai hari thabok thorom kudimak te hena mamang thabagi haitare ko Meitei gi kainom torokpada khoi chana bi sida haitare ko admain tajaba yam nungai jai nene ado aina khun sigi somgi kaithel leisidai khara kumtharaga pangram lom side chatpasida yamna nungsibai khoigi murti amakhak lamyan ba ipu thangal gi khoigi murti amakhak thengajaba haitare ko masi karamba matamda haidi khoigi nene khoina chahi kyamuk surukpada masi je semgi bano kamai tawno sigi wari tang haipet charakun tang mase ikuidi kuidri ai yum pala matungda ai se baskandi da leirure leira kanda murti se khingi base 19 kaya to ai kak thoi so khangda su kasu kai da pe charak ba chahi 30 mukti hele ai gi ko chahi 30 mang semgi bane ba chahi 30 helani chahi 30 ke matak tani ko ai na baskandi leiringe da khingi bani na masai tasenga di hai 30 muk helam basu jai ko wati watre helam ngani atai soina khan da do ai kurit haiba ngam jadre masigi hoi adu ai ko ne hek murti je uba matam da khoi thamoi da yamna nungai jaba nungsi jaba haitare kai nodi afam maswai da laibiriba Meitei chelinaw singna su khoi gi lamyan ba Meitei gi haitare ko Manipur gi lamyan ba sing sibu kyam yamna khoi gi ningge haibagi ai kano do feeling do khoi da phawbo ihul do adu khoi gi 13 August se masi je mafam sida pangthokpra adagi pangthogana ngasai karamba haidi kyam chauna pangthoi adagi khoi myam hau toroga pangthokibagi madugi haipetang tang wari macam tang hoi hairake khaitang di koi thok tare ko wari se wari amali tarade ai khoi udharbon haiba khungang haiba si udharbon pallagadi khunse masa yam khare udharbon mayol bazar hairagadi akhoi khaktani akhoi asiga thangai sengna maheuron-dagi leirakpase akhoi yumna yankhai humbu muk leijarami adubu lambi thong mawong chaba school lairik tambam sangna chingba mawong chana office ayamba asiga jamna nungaiba baphamoina leibadagi mapan anakpa khungang singdagi su mi ayamba hongatnaraga hojik se akhoi yumthong 99 sure marphu taraga mapan sujare akhoi hojik ado akhoi culture se akhoi mix up hoy kariguma matamda akhoi Bangali gi sudum Bangali haide Bengali mayangi ko akoi gi kanoda pochise boisha ga di sajibugi kunmangani suba numida siga Rabindranath Tagore ko mayamna su khangbi ado magi sudum akoi student ama oina akoi Meitei na sudum adugi kanoda observe toba matamda akoi program toba da jawi ado leminarak panina lemin chamina ba hingmina na leibanina ado akoi Meitei su mayanga pangkhak tawraga di akoi Meitei se missing alik chama suraga su li haina akoi laujai ko adumna oiraga su akoi Meitei gi oiba ko hauji akoi Meitei oiraga su udarar haiba leiriba mafam siga leiriba Meitei ayamba akoi di gauriya ngaktani ado gauriya gi program su dum chali ko adum kang chingba adagi di julon jatra adagi di Durga Puja Shivratri akoi loina chairauba asi akoi loina tawraga chali ningon jakobu su tawri akoi ado Kali Puja di taude akoi udarbon chi goina kanago mana ningjaba khochaba tawbaduna
aduna maikai amda chakare ko kali puja sidi tawdre ado bengali gi anamba culture da su akoina akhoi gi oina tongana ni mayanga akhoi pullaga tawba natte ko akhoi gi tongana Meitei gi ba dum tawjai aduga 13 August haiba sidi akhoi Meitei ima Leiba ki damakta nokna phasigi sangai da ka gi ba ko bir ticket najit gumba thangal general gumba akhoi gi ipa ipugi thawna phraba lanmi singse makhoi gi damakta akhoi na martyr day se 13 August siga akhoi chaudra maksu akhoi pikna oiraga su khungang tariet akhoi udarbon chika khungang nipan tariet khag lei ko udarbon kon base udarbon jangol kai haiba ma leire udarbon bandor pangram se bandur so haina khangi bandor haiba ma leire udarbon chingla kai haiba ma leire udarbon badugor haiba ma leire udarbon moinarbon haiba ma su leire asumaina udarbon goisapur haiba ma leire aduna khoi khungang tare nipan subase o ma kolup se program se chaudabida mai mai gi maira paibi gumbana khangde student youth ki keno na khangde association sing na khangde moina akhoi program sima pangthok chage haibado dum macha ma su oiraga su khungang gi tongan oiraga su pangthoi aduna tabida program se akhoi chaunam tang tawrasi akhoi gi lila gumba saireng thuiba gumba isai gumba tawna chauna tawri haraga su akhoi khungang tari nipan je punjalaga dum tawri ko mafam khudong chaba moinarbon gumba da khangde jakano jangola kai gumba da khangde bandor da khangde akhoi udarbon da khangde dum pangthoi aduna tabida ko matamgi matungina khudong chaba chadaba haiba ama sulai aduna akhoi amu mai magi khungang singi tongan ba tawi ko tawbase akhoi chahi matang de akhoi lepa leite ko rally matek amtang chatpa khangde tikendrajit ki maramda wahai matek amtang wahai pering matek amtang sandokna haijaba punchiwari ne wahai pering matek amtang haidok piba isai matek ama sakpa adu maina de akhoi program se chung lep tana tawrei aina gyan tarak padagi tawrei hai tare lep chade akhoi masina akhoi myam punsinaba amade akhoi gi Meitei gi leiba thawna si lengdana leibada yamna achoba mateng oidune bako adu mafam sida akhoi gi Meitei ningol haib tare ko Meitei ningol se akhoi gi atopa jati daga adum haidi chat hena chakhibagi kano leibra natraga akhoi Meitei masen da budi adum kana tawre adu atopa jati daga akhoi chakhibagi wari si leibra leiraga na madu kari thamoi da kari phawbige masi tayong pana siga akhoi khun khangde kari khangde ko leiragadi khungang hai siga afaba su phataba su loina janai ko ado akhoi gi asigumba se generation dagi generation makhan dum wakhan lonje ondhok na rai ko ondhok na rakpagi matungina akhoi gi hana ibung ipa akhoi gi level singi angang sing dadi asigumba khoi atopa jati da jum pan ma khotpa haibase khoi kya thokte ko ado adum aujiki generation gi angang sing se suk chawkhalaba kanchiga bu haina dum amani pan da badina te pan ma yawi ko adu oiraga su akhoi ibung manungna atopa jati amda chatkhre haina akhoi madu kanoi yam open oina family singa attach oina chathok chasin tawna khotpa adudi akhoi sungja jajadri ko ngasi jawbawda ado kananguma ngang singduna o mayum pan gramina moina huranda mayumda ngaktang lakpa khotpa maba magi awana naraye kanda ngahak lakpa khotpa adu tani do somas ki oina de akhoi maduguma open oina maduguma atopa jati da yun pan base akhoi siga pamna de chatchu chatna de hai tare ko ade kai guma chakhraga su ngasai yamna madugui laibak thibani haina khoi lawi mase soi khibani haina amaduga is akhoi atopa jati ke so akhoi se amatta oire haibagi wakhalon chimdi akhoi khana base hujik pawdi khana dri ko tungi de hai jaba ngamdre Manipur nga panda leibani na do maina yai en sum tawgi taragadi Meitei se mut parom da changsalak kaduine natra changki anambada ko akhoi di aina haise aigi jati na mitop jati lairik laisu haiba thabak achauba tauba kanaguma ma lauksala agadi mado aigi jati gi kana jaba oije ko kanaguma ikhoi gi nupi macha lairik laisu hairaba angang singna laibak thibadagi atopa jati da yum pan ba khai sidi akhoi gi mangjabani ko haibidi moi jati dubo ikhoina anthani yengbai wana taba aigi jati se mut khinaba macha am oruktuine oiri mi akhoi gi jati duna so hairam duine chamana na ada akhoi gi su masing henda jai ko aigi ta sengna si mai gi laibakna su thokpani haina launingi ko adu oraga nungai tabam de gi thamoda di phawi atopada aigi lairik la su haidaba nupi macha se aigi jati kana go malai daba am daina yum palaningi ko aigi wari se taraga kana gumba
ai yaningwa mapa mana de haini is magi se yamuna chakhottaba wakhanlon ni haina khanbigani ko masi aigi lanai gi ai mot phongdok chabani ai mayamgi wakhanlon gi dinate ko mase mayam maroi ba yade hoi hoi haidi jati dharma khenai moi da pan gano haibi wasu natte ai jati sibu ngasi bawdu prithvi da masa masa gi jati kan kaning da jati karam ma yawge ni sem chap mana na adu gi field du ne mai jai se adu khoi nene se wai se am nungai jai adu Manipur da ka te hana chapirubra ai 1994 da aigi pamungan na pokpa machani pa yai ma se langjing CRP camp da major ne lerami ko hoi laiding ai kan chi ga ai se laibak phaba ai ga dara khangde hanadi super chalami ko day super chalami night super tharami matamam da maduga irang ka kayam leitabani na ado day super siga aigi iche se chatkani akoi tayama siga Manipur se ma koi ba chakani aina ticket chaka ma se ma sang amaktabagi magi ticket tu ga oina ai se chatlure ado langjing da leire leire ka su Manipur gi dum yamna di koijarakte ko ai moirang gumba airport adedi Govinda mandir leiba se Govinda da kang chingba matam ne ina chatpa se kangi matam ni kang chingba ai yaujarai hoi hoi adege di Mahabali khuramai hoi adoni de atai su yamna pubi bani matam do hojik ai gyan da leitre kai ko rak panai da adu lokta ging bire dagi Manipur gi Govinda so kan to adu Manipur do da ahan me yawu matam do da isa da kari phaugi gi sum lai ai di nungai gi ko Meitei ngata do aina chatpa se anam basu Govinda khuram se anira ka humlak chalai kang chingba yawbuduna adum mapan da kang chingba do yarak pani Govinda khuram se anira ka humlak te chalai ko ai nungai wakanje nungai adu matam du ai feel tori atu urobani Meitei ngak tawrabina khale is akhoi ju siga po madi nungai ni ko haina khali ko ago migi laibak na chingna khoi su asam hai siga leire ga su akhoi Meitei haiba Manipuri haiba sidi lep kano tawde akhoi wakhandagi thadomning de ado Meitei amani hairaga su akhoi chakthokpa se akhoi feel tawri wakhanda ko do hoji yam nungai te kuki ga lanthing nariba kaidaunariba se ko asoiba haisidi punamaki su lei adedi achumba su punamaki lei ko aina khali se aikhoi Meitei haiba sidi pukchen su chawba ko thamoi su wakhanlon su afaba ta khanba aikhoi Meitei ne ana khalli ado Manipur da leiba Meitei singni khangde aikhoi kasara samda ta Meitei singni khangde agartala da ta ba singni khangde Bharat sigi manung da leiba Meitei ayambana ko aidi afaba ngakta oi haningi nataba singdaba ta haningde angang sing lairik laisu haiba ahaiba amsu heni kaigi haidi akhoi se yamna mising likpa Meitei ni ko ado gyan tana hojiki generation gi angang sing se alai haningi afaba ta oi haningi aidi nene na so ngasai gi lan gi matang se kitang hodok pirak abanina ai kanamtang hangjage akhoi gi Manipur se da hojik tawriba chahe ni gi lan se haidi chahe ni bo henjela abani loire haina so lobo yadriba masi kari haide masi fana ba hai tare ko akhoi gi Meitei community sida suma kari wafam ga di phongdok ning ba bi MLA khangde praja khangde suma pau khra di soidana taramane khale social media loi paina rabani na aduda nene gi side te gi hai tare ko sumain tawroga di phani dagi den kari suggestion haidi tawbining ba lairaga di amtang nene gi side te gi phongdok piu hoi ai gi wakhanon ai mayang gi moti khangde ko ai gi bungo gi wahang sigi paukhen matung ina ko ai gi wakhanon phongdok padane ai koi Meitei se likna leibani ko hoi likna lei masana tare likna leiba haiba se pangan sono masana tabani ado akhoi mayang lon da haibam khaglei ko adai koino gi jur jar muluk tar haina haidi pangan bu kalladi prithvi sima su aigi ngata oiba ngamme na ko adu maina akhoi missing likcha ba mi ni na akhoi Meitei se wakhalon se amatta oina nungsina na thauri ama khakta pairaga khoise loina pangkan kannabagi damakta adugi thauna doi le haningi amaga mot manadaba nattaba aduni haise thauri ama khakta thauri se ama su paradi kanikma thauri ama chingbada u yanba khangde tatnabai khangde chingbada thauri am ta pulap chingaga di madu yangna tatlani ai ba ko ado akhoi gi mi khara tang leiba siga thauri ahum sure aina khallo amana thauri pairo amana pairo amata su tatla roi magi ko madumak Manipur da tho ado akhoi gi pangan se mayam lecture su likna thauri se ama khaktang da pairaga chapna ba
chap manana wakhalon amatadagida lingjen manana chatlagadi akhoi ꯑꯩꯈꯣꯏ ꯐꯔꯤꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯇꯩꯁꯨ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯛꯇꯗꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯨꯁꯂꯤꯝ ꯑꯗꯒꯤ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯃꯩꯇꯩ ꯕꯥꯃꯣꯟ ꯃꯤꯛꯁ ꯇꯧꯔꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯀꯣꯜ ꯑꯃꯠꯇꯗ ꯂꯩꯔꯥꯡ ꯃꯈꯜ ꯃꯈꯜ ꯁꯥꯠꯃꯤꯟꯅꯕꯒꯨꯝꯕꯅꯦꯕ ꯑꯁꯤ ꯃꯌꯥꯝꯁꯦ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯀꯤ ꯌꯥꯜꯂꯤꯕ ꯎꯗꯨꯒꯤ ꯊꯧꯔꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯄꯥꯏꯃꯤꯟꯅꯔꯒꯗꯤ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯅꯥꯝꯇꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕꯅꯦ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯁꯦ ꯐꯖꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯩꯇꯩ ꯏꯁꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯟꯅꯔꯣꯏ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯁꯦ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯗ ꯑꯩꯅ ꯌꯦꯡꯍꯟꯖꯩꯀꯣ ꯃꯣꯕꯥꯏꯜꯗ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯇꯧꯔꯒ ꯑꯣꯏꯖꯩꯀꯣ ꯄꯣꯡꯖꯩ ꯑꯗꯒꯤ ꯍꯧꯖꯤꯛ ꯆꯠꯈꯤꯕ ꯀꯩꯅꯣꯗ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯅꯀꯣ ꯃꯥꯅ ꯐꯣꯔꯠ ꯀꯩꯅꯣꯗ ꯐꯪꯉꯤꯕꯁꯦ ꯔꯟꯅꯔꯁ ꯑꯞ ꯐꯪꯉꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯅꯣꯔꯠ ꯏꯁꯁꯤꯒꯤ ꯃꯥꯈꯛ ꯈꯜꯂꯛꯄ ꯑꯩꯅ ꯋꯥꯈꯜꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯅ ꯚꯣꯠꯀꯤ ꯍꯜꯂꯛꯄ ꯇꯟꯖꯥꯗ ꯑꯩꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟ ꯑꯉꯥꯡꯁꯤꯡꯒ ꯅꯣꯏ ꯅꯤꯔꯨꯄꯃꯥ ꯗ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯗ ꯅꯣꯏ ꯚꯣꯠ ꯍꯥꯞꯄꯨꯀꯣ ꯚꯣꯠ ꯍꯥꯞꯄꯨꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯀꯥꯕ ꯌꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯣꯔꯠꯇꯗꯤ ꯂꯥꯛꯑꯦ ꯂꯥꯛꯑꯒꯁꯨ ꯑꯇꯩꯁꯨ ꯍꯦꯟꯅ ꯑꯃꯨꯛꯅꯦ ꯀꯥꯍꯟꯅꯤꯡꯉꯝꯃꯤ ꯑꯩꯅ ꯈꯜꯂꯤꯃꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯁꯥꯁꯤꯡꯁꯤꯅ ꯚꯣꯠꯁꯦ ꯂꯥꯟꯒꯤꯗꯁꯨ ꯃꯥꯏꯒꯦꯝꯗ ꯋꯥꯈꯜꯂꯣꯟ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯃ ꯂꯩꯕꯅꯤꯅ ꯚꯣꯠꯁꯤꯕꯨ ꯍꯥꯞꯄꯤꯔꯤꯔꯥ ꯍꯥꯞꯄꯤꯗ꯭ꯔꯤꯔꯥ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯤꯕꯅꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯅꯝꯕ ꯐꯣꯟ ꯅꯝꯕꯔ ꯀꯟꯇꯦꯛꯇ ꯈꯪꯗꯦ ꯀꯩꯗ ꯈꯪꯗꯦ ꯂꯩꯕ ꯃꯤꯡꯁꯤꯡꯁꯤꯗꯤ ꯑꯩꯅ ꯍꯥꯏꯃꯤꯀꯣ ꯁꯔꯥꯡꯊꯦꯝ ꯅꯤꯔꯨꯄꯃꯥꯒꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯀꯩꯅꯣ ꯇꯧꯕꯁꯤꯒꯅꯦ ꯚꯣꯠ ꯍꯥꯞꯄꯤꯌꯨꯀꯣ ꯅꯣꯏ ꯚꯣꯠ ꯍꯥꯞꯄꯤꯌꯨꯀꯣ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯌꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕꯅꯦ ꯃꯌꯥꯝꯁꯤꯒ ꯃꯩꯇꯩꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯅꯨꯡꯁꯤꯖꯩꯀꯣ ꯑꯗꯣ ꯅꯦꯅꯦꯗ ꯋꯥ ꯑꯃꯇꯪ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯅ ꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯁꯣꯟꯊꯈꯤꯕ ꯇꯥꯔꯕ ꯍꯥꯏꯗꯤ ꯁꯨꯝ ꯁꯣꯟꯊꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯁꯜꯂꯛꯇꯅ ꯃꯩꯇꯩꯁꯦ ꯃꯨꯠꯅꯉꯥꯏ ꯃꯆꯥꯛꯁꯨ ꯑꯣꯏꯁꯜꯂꯛꯑꯦꯅ ꯈꯜꯂꯁꯤꯅꯦ ꯃꯇꯝꯗꯨꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯅꯦꯅꯦꯒꯤ ꯃꯣꯠꯇ ꯀꯔꯤ ꯐꯥꯎꯅꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯗꯤ ꯃꯩꯇꯩꯅ ꯃꯨꯠꯊꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯅ ꯃꯨꯠꯁꯜꯂꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯄꯥꯡꯒꯜ ꯍꯟꯊꯕꯒ ꯆꯞ ꯃꯥꯟꯅꯔꯛꯇꯣꯏꯅꯤ ꯄꯥꯡꯒꯜ ꯍꯟꯊꯔꯤꯃꯤꯅꯦ ꯀꯨꯀꯤꯒ ꯀꯩꯁꯨ ꯂꯩꯇꯕ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯒ ꯀꯣ ꯃꯌꯥꯝꯅ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯎꯍꯟꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯊꯃꯣꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯛꯅ ꯂꯩ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯩꯅ ꯋꯥ ꯑꯃꯇꯪ ꯇꯥꯖꯕꯗꯁꯨ ꯉꯁꯥꯏꯒꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯑꯩꯈꯣꯏꯒꯤ ST ꯇꯥꯜꯂꯝꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯑꯗꯣ ꯉꯁꯥꯏ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯅ ST ꯐꯪꯗꯅ ꯅꯣꯏꯅ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯁꯟꯗꯣꯛꯅ ꯊꯣꯛꯈꯤꯗꯨꯏ ꯋꯥꯐꯝꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯅ ꯁꯨꯝ ꯃꯨꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯐ꯭ꯌꯨꯆꯔꯁꯦ ꯃꯃꯤ ꯁꯥꯝꯃꯛꯄ ꯍꯥꯏꯁꯦ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯗꯁꯨ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯅ ꯍꯟꯊꯅ ꯌꯦꯡꯉꯛꯄꯒꯤ ꯄꯣꯠ ꯑꯃꯗꯤ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯣꯏꯒꯤ ꯂꯝꯗꯨꯗ ꯂꯩꯔꯤꯕ ꯃꯦꯟ ꯀꯝꯃꯨꯅꯤꯇꯤꯗꯨ ꯃꯨꯠꯂꯕꯅꯤꯅ ꯁꯣꯝꯗꯁꯨ ꯎꯁꯤꯜꯂꯛꯇꯕ ꯑꯗꯩ ꯁꯣꯝꯗꯁꯨ ꯍꯟꯊꯔꯛꯄꯒꯤ ꯄꯣꯠ ꯑꯃ ꯐꯥꯎꯕ꯭ꯔꯥ ꯐꯥꯎꯗꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯀꯣ ꯕꯨꯡꯉꯣꯒꯤ ꯋꯥꯍꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯐꯥꯎꯔꯤꯃꯤ ꯀꯔꯤꯒꯤ ꯐꯥꯎꯔꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯅ ꯁꯣꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒ ꯁꯣꯟꯕꯒꯁꯨ ꯃꯔꯤ ꯂꯩꯅꯔꯤꯅꯤ ꯑꯗꯨꯃꯛ ꯑꯣꯏꯔꯒꯁꯨꯅꯦ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯇꯥꯕꯤꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯆꯨꯝꯕ ꯑꯃꯁꯨ ꯌꯥꯏꯀꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯆꯨꯝꯕꯗꯁꯨ ꯑꯗꯨꯝ ꯅꯩꯅꯕ ꯌꯥꯏ ꯆꯨꯝꯗꯕꯗꯁꯨ ꯅꯩꯅꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤꯅꯦ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯅ ꯁꯣꯟꯊꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯁꯣꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯅꯥꯏ ꯋꯥꯈꯜꯂꯣꯟꯗꯗꯤꯅꯦ ꯑꯩ ꯃꯗꯨ ꯈꯜꯂꯤ ꯑꯩꯈꯣꯏꯁꯨ ꯁꯣꯜꯂꯕ꯭ꯔꯥ ꯁꯣꯜꯂꯛꯑꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯈꯟꯖꯩꯀꯣ ꯍꯣꯏ ꯃꯗꯨꯃꯛ ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯄꯥꯟꯒ꯭ꯔꯥꯝꯒꯤ ꯑꯍꯜ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯁꯦꯝ ꯁꯤꯒꯤ ꯋꯥꯁꯦ ꯐꯣꯡꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯁꯦ ꯃꯨꯁꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯁꯨ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯦ ꯋꯥꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯅꯁꯨ ꯃꯣꯠ ꯑꯃ ꯆꯥꯎꯅ ꯊꯝꯃꯦꯕ ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯗꯤ ꯑꯥꯏꯟ ꯂꯣ ꯌꯥꯝꯅ ꯈꯪꯂꯕ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯀꯔꯤ ꯂꯩꯕ ꯃꯗꯨꯗꯤ ꯈꯪꯗꯦꯀꯣ ꯑꯦꯖꯦꯟꯅꯦꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯃꯁꯤꯅꯤꯅꯦ ꯑꯩ ꯌꯥꯝꯅ ꯈꯜꯂꯤꯁꯦ ꯃꯅꯤꯄꯨꯔꯗ
ꯀꯨꯀꯤꯒ ꯊꯣꯛꯅꯔꯤꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯉꯝꯍꯧꯗꯅ ꯃꯩꯇꯩꯁꯤꯡꯅ ꯉꯝꯗꯅ ꯃꯥꯏ ꯄꯥꯛꯇꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡ ꯌꯥꯝ ꯁꯥꯊꯤꯅ ꯃꯤꯅ ꯎꯁꯤꯠꯂꯣꯏꯗꯕ ꯃꯥꯅꯦ 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 ꯑꯣꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯤꯀꯣ ꯑꯗꯨ ꯅꯦꯅꯦꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀꯤ ꯃꯇꯥꯡꯁꯦ ꯃꯁꯤꯗ ꯁꯦꯟ ꯌꯦꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯟ ꯌꯦꯜꯂꯒ ꯉꯁꯥꯏꯒꯤ ꯃꯤ ꯑꯐꯕꯗꯨꯗꯤ ꯈꯟꯗꯕ ꯉꯁꯥꯏ ꯁꯦꯟ ꯄꯤꯔꯤꯕ ꯃꯤꯗꯣ ꯑꯣꯏꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ प्रꯖꯥꯁꯤꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯣꯠꯇ ꯄꯩꯁꯥ ꯂꯧꯕꯁꯤ ꯐꯩꯌꯦꯅ ꯈꯟꯕ꯭ꯔꯥ ꯐꯠꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯁꯖꯦꯁꯟ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯐꯔꯦ ꯅꯪ ꯍꯪꯉꯝꯃꯦ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯍꯣꯏ ꯚꯣꯠꯇ ꯁꯦꯟ ꯌꯦꯟꯕ ꯀ ꯍꯥꯏꯕꯁꯦ ꯀꯣꯔꯞꯁꯟꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯇꯧꯏ ꯇꯧꯗꯦ ꯃꯗꯨꯗꯤ ꯑꯩ ꯃꯤꯠꯅ ꯎꯖꯗꯦꯀꯣ ꯕꯕꯥꯀꯣ ꯑꯩꯅ ꯎꯗꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯈꯤꯇꯪ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯃꯩꯇꯩ ꯈꯛꯇꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯑꯇꯣꯞꯄ ꯁꯥꯒꯩ ꯖꯥꯇꯤꯁꯤꯡꯒꯤꯁꯨ ꯋꯥꯔꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯚꯣꯠꯇ ꯃꯤꯈꯟ ꯈꯟꯕꯁꯦ ꯑꯐꯕ ꯁꯤꯕꯨ ꯈꯟꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯑꯩ ꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯈꯟꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯖꯕꯁꯤꯡ ꯃꯌꯥꯝ ꯑꯃ ꯈꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯇꯤꯛ ꯆꯥꯕꯁꯦ ꯊꯕꯛ ꯄꯨꯕ ꯉꯝꯒꯗꯕ ꯁꯔꯀꯥꯔꯒ ꯃꯨꯛꯅꯕ ꯉꯝꯒꯗꯕ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞ ꯄꯥꯔꯇꯤꯒꯤꯗꯤ ꯑꯩ ꯃꯃꯤꯡ ꯄꯟꯖꯔꯣꯏꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤꯕꯨ ꯀꯟꯒ ꯉꯝꯒꯗꯕ ꯃꯤꯑꯣꯏꯗꯣ ꯑꯗꯨ ꯈꯛꯇꯪ ꯈꯟꯕꯤꯕꯗꯨꯅꯗꯤ ꯐꯩ ꯑꯗꯨꯒ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯔꯒ ꯃꯤꯈꯟ ꯈꯟꯕꯁꯤꯗꯤꯅꯦꯀꯣ ꯑꯩ ꯃꯩꯇꯩ ꯏꯁꯥꯒꯤꯗꯗꯤ ꯑꯩ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠꯀꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯁꯨ ꯑꯩ ꯃꯗꯨꯗꯤ ꯑꯩ ꯄꯥꯝꯖꯗꯦꯀꯣ ꯑꯐꯕꯗꯨ ꯈꯟꯕꯤꯌꯨ ꯑꯗꯨꯏ ꯃꯊꯛꯇ ꯖꯥꯇꯤ ꯑꯃ ꯑꯩꯅ ꯍꯥꯏꯁꯦ ꯍꯔꯤꯌꯥꯅꯥꯒꯤ ꯑꯣꯏꯔꯦ ꯍꯔꯤꯌꯥꯅꯥꯒꯤ ꯃꯣꯏꯒꯤ ꯆꯥꯎꯈꯠꯀꯗꯕ ꯃꯤ ꯑꯗꯨꯃ ꯈꯟꯕꯤꯔꯣ ꯌꯨꯅꯤꯇꯤ ꯂꯩꯕꯤꯔꯣ ꯑꯗꯩꯗꯤ ꯕꯦꯡꯒꯣꯂꯤꯒꯤ ꯑꯣꯏꯔꯣ ꯕꯦꯡꯒꯣꯂꯤꯒꯤ ꯃꯐꯝ ꯂꯩꯕ ꯃꯐꯝꯗꯨꯒ ꯃꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯄꯥꯅꯕ ꯍꯣꯠꯅꯖꯔꯣ ꯑꯗꯩꯗꯤ ꯕꯦꯡꯒꯣꯂꯤꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤꯗꯤ ꯈꯪꯗꯦꯀꯣ ꯕꯦꯡꯒꯣꯂꯤ ꯂꯤꯗꯔ ꯑꯃ ꯀꯥꯈꯠꯂꯒ ꯕꯦꯡꯒꯣꯂꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯨ ꯑꯗꯨꯝꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯑꯐꯕ ꯃꯁꯛ ꯈꯪꯅ ꯑꯩꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯁꯤꯒꯤꯗꯃꯛ ꯁꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯤꯑꯣꯏ ꯇꯁꯦꯡꯕꯗꯨꯃ ꯈꯟꯕꯤꯕꯗꯣ ꯑꯩꯅ ꯄꯥꯝꯖꯩꯀꯣ ꯃꯗꯣ ꯃꯥꯅ ꯑꯐꯕ ꯃꯤꯑꯣꯏ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯊꯃꯣꯏ ꯁꯦꯡꯕꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨ ꯃꯁꯤ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯩꯇꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒꯤ ꯏꯔꯝꯗꯝꯗꯣ ꯅꯨꯡꯁꯤꯔꯕꯅꯤ ꯀꯣꯟꯅ ꯃꯩꯇꯩ ꯏꯁꯥꯒꯤ ꯖꯥꯇꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯄꯨꯝꯅꯃꯛ ꯆꯟꯈ꯭ꯔꯦ ꯑꯩꯒꯤ ꯂꯣꯏꯅ ꯀꯥꯟꯅꯅꯕ ꯑꯐꯕꯁꯨ ꯂꯣꯏꯅ ꯈꯜꯂꯛꯑꯅꯤ ꯑꯐꯕ ꯉꯛꯇꯁꯨ ꯇꯧꯔꯛꯑꯅꯤ ꯋꯥꯔꯤꯕꯨ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯦꯟꯁꯦ ꯚꯣꯠꯇ ꯃꯅꯤꯄꯨꯔꯗ ꯁꯦꯟ ꯆꯥꯏ ꯆꯥꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯁꯥꯔꯗ ꯂꯩꯕꯅꯤꯅ ꯎꯁꯨ ꯎꯗꯦ ꯑꯩꯈꯣꯏ ꯈꯪꯁꯨ ꯈꯪꯖꯗꯦꯀꯣ ꯑꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯁꯦꯟ ꯆꯥꯔꯒ ꯃꯤꯈꯟ ꯈꯟꯕꯁꯤꯗꯤ ꯑꯩ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯁꯨ ꯑꯩ ꯃꯁꯤꯗꯤ ꯄꯥꯝꯖꯗꯦ ꯉꯁꯥꯏꯒꯤ ꯚꯣꯠꯇ ꯀꯔꯞꯁꯟ ꯇꯧꯔꯒ ꯀꯥꯕ ꯍꯥꯏꯕꯁꯤꯗꯤ ꯔꯦꯗꯤꯑꯣꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯑꯒ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯉꯥꯛꯇꯪꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯛꯇꯪꯒꯤ ꯈꯣꯔꯁꯥꯗꯨꯒꯤꯗꯃꯛꯇ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯖꯦꯅꯦꯔꯦꯁꯟ ꯂꯩꯕꯥꯛꯀꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯃꯣꯏꯅ ꯐꯍꯧꯒꯗꯕ ꯄꯣꯠꯇꯣ ꯑꯩꯒꯤ ꯉꯥꯛꯇꯪꯒꯤ ꯑꯄꯥꯝꯕ ꯁꯦꯟꯐꯝ ꯈꯔꯅ ꯈꯨꯗꯣꯡꯆꯥꯕ ꯈꯔꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯕꯨ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅꯁꯨ ꯑꯩ ꯑꯆꯧꯕ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯅꯦꯅꯦꯅꯁꯨ ꯑꯗꯨꯃꯛ ꯉꯁꯥꯏꯒꯤ ꯎꯗ꯭ꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯀꯔꯞꯁꯟ ꯇꯧꯔꯝꯃꯒꯗꯤ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯦꯀꯣ ꯑꯗꯨ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯅꯦꯒꯤ ꯃꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯪꯖꯔꯨꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯎꯇꯤ ꯈꯪꯗꯦ ꯏꯔꯣꯝꯕ ꯈꯪꯗꯦ ꯑꯗꯒꯤ ꯉꯥꯔꯤ ꯉꯥꯇꯥꯏ ꯈꯪꯗꯦ ꯁꯨꯝ ꯊꯣꯡꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯣꯡꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯉꯥꯔꯤꯒꯤ ꯑꯋꯥꯠꯄ ꯃꯔꯛꯇꯒ ꯌꯥꯎꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯃꯩꯇꯩꯒꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯀꯣ ꯉꯥꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩ ꯏꯆꯝ ꯆꯝꯅ ꯍꯥꯏꯒꯦꯀꯣ ꯉꯥꯔꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯁꯤꯜꯆꯔ ꯑꯁꯤꯒꯗꯤ ꯑꯩꯈꯣꯏ ꯎꯇꯣꯡꯉꯥ ꯍꯥꯏꯀꯣ ꯑꯗꯣ ꯎꯇꯣꯡꯉꯥ ꯍꯥꯏꯕꯁꯤꯗꯤ ꯎꯇꯣꯡꯉꯥ ꯍꯥꯏꯕꯅꯤ ꯎꯇꯣꯡꯉꯥ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯗ ꯉꯥ ꯃꯆꯥꯁꯦ ꯁꯨꯖꯜꯂꯒ ꯁꯦꯝꯂꯒ ꯊꯝꯕꯁꯦ ꯎꯇꯣꯡꯉꯥ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯈꯪꯅꯕ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯉꯥꯔꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯏꯔꯣꯝꯕꯗꯀ ꯍꯥꯞꯄꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯁꯤꯒꯅ ꯎꯇꯣꯡꯉꯥ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯁꯝꯕꯤ ꯄꯣꯠꯇ ꯈꯪꯅꯩꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯗꯛ ꯀꯣ ꯁꯉꯥꯏ ꯈꯪꯗꯦ ꯀꯩꯅꯣ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯩꯀꯣ ꯑꯗꯣ ꯃꯁꯤꯁꯦ ꯉꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯨꯅ ꯈꯔ ꯍꯦꯟꯅ ꯍꯥꯎꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯏ ꯑꯗꯣ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒ
ꯂꯣꯀꯦꯜꯒꯤ ꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯎꯇꯣꯡꯉꯥ ꯅꯝꯕꯁꯦ ꯕꯦꯡꯒꯣꯂꯤꯗꯁꯨ ꯑꯗꯨꯝ ꯆꯥꯈꯟꯅꯔꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯇꯅ ꯆꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯣ ꯕꯦꯡꯒꯣꯂꯤꯁꯤꯡ ꯑꯇꯣꯞꯄ ꯍꯥꯎ ꯃꯌꯥꯡ ꯄꯥꯡꯒꯜꯁꯤꯡꯁꯨ ꯂꯣꯏꯅ ꯆꯥꯕꯅꯤꯅ ꯃꯍꯥꯎꯗꯤ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗꯅ ꯍꯦꯟꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯃꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯝꯖꯜꯂꯒ ꯑꯗꯨꯝ ꯆꯥꯖꯩꯌꯦꯕꯀꯣ ꯐꯪꯉꯤ ꯎꯇꯤ ꯑꯁꯪꯕ ꯎꯇꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯍꯤꯟꯖꯥꯡꯗꯤ ꯀꯥꯡꯁꯣꯏ ꯀꯥꯡꯁꯣꯏ ꯍꯥꯏꯕꯗꯤ ꯆꯝꯊꯣꯡꯅꯤꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯔꯣꯟꯗ ꯀꯥꯡꯁꯣꯏ ꯍꯥꯏꯔꯒ ꯈꯪꯉꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯔꯣꯟꯗꯅ ꯆꯝꯊꯣꯡ ꯍꯥꯏꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯁꯤꯖꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯐꯪꯕꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯁꯤꯒ ꯐꯪꯖꯔꯤꯕ ꯀꯣꯝꯄ꯭ꯔꯦꯛꯀꯨꯝꯕ ꯑꯗꯩꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯆꯥꯕ ꯌꯥꯕ ꯑꯗꯨꯝ ꯂꯩꯔꯤꯅꯦꯀꯣ ꯍꯪꯒꯥꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯂꯩ ꯂꯣꯏꯅ ꯇꯣꯅꯤꯡꯒꯣꯛ ꯂꯩꯔꯦ ꯃꯌꯥꯡꯕ ꯂꯩꯔꯦ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯂꯩꯔꯦ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯐꯪꯉꯤ ꯂꯣꯏꯅꯁꯨ ꯑꯗꯨꯝ ꯆꯥꯖꯩ ꯌꯥꯝꯅꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯅꯦ ꯃꯁꯤ ꯆꯥꯕꯁꯤꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯌꯥꯝꯅ ꯆꯥꯅꯤꯡꯉꯨꯕꯒꯤ ꯋꯥ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯆꯥꯛ ꯏꯟꯖꯥꯡꯁꯤ ꯆꯥꯔꯒ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯜꯆꯔ ꯀꯟꯕꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦꯕ ꯑꯃꯔꯣꯝꯗꯀꯣ ꯑꯗꯨ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗꯤ ꯎꯇꯤ ꯏꯔꯣꯝꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯡꯖු ꯑꯁꯤ ꯂꯣꯏꯅ ꯊꯣꯡ ꯊꯥꯛꯄ ꯍꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯩꯇꯕ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯁꯤ ꯏꯃꯨꯡ ꯏꯃꯨꯡꯅ ꯄꯨꯔ ꯃꯥꯅꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏꯁꯤꯗꯤ ꯈꯪꯗꯦ ꯒꯧꯔꯤꯌꯥꯁꯤꯒ ꯑꯩꯈꯣꯏ ꯀꯣ ꯕꯥꯃꯣꯟꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯥꯍ꯭ꯃꯣꯟꯅꯤꯅꯀꯣ ꯑꯗꯣ ꯒꯧꯔꯤꯌꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯅꯤꯔꯥꯃꯤꯁ ꯊꯣꯡꯕ ꯀꯥꯟꯗꯗꯤ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯀꯣ ꯃꯁꯤꯃ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯁꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯝ ꯍꯩꯔꯦ ꯑꯉꯥꯡꯁꯤꯡ ꯆꯥꯕꯁꯨ ꯍꯩꯔꯦ ꯀꯣ ꯎꯇꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞ ꯑꯃ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯎꯇꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯋꯥꯠꯄ ꯑꯃ ꯂꯩꯕ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯦ ꯄꯀꯧꯔꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯃꯩꯇꯩꯒꯤꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯊꯣꯡꯉꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯣꯡꯉꯤ ꯑꯩ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨꯀꯣ ꯎꯁꯣꯞꯇ ꯉꯥꯏꯍꯥꯛ ꯀꯣ ꯎꯁꯣꯞ ꯑꯆꯧꯕꯗꯀꯗꯤ ꯊꯣꯡꯕ ꯌꯥꯎꯗꯦꯀꯣ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯅ ꯊꯣꯡꯕꯗ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯡꯕ ꯉꯝꯃꯤ ꯊꯣꯡꯉꯤ ꯄꯀꯧꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯁꯪꯕ ꯎꯇꯤꯁꯦ ꯑꯁꯪꯕ ꯎꯇꯤꯁꯦ ꯑꯩꯈꯣꯏ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯊꯣꯡꯉꯒ ꯑꯩ ꯆꯥꯈꯤꯀꯣ ꯑꯗꯣ ꯃꯃꯥ ꯍꯣꯏꯅ ꯑꯩ ꯊꯣꯡꯉꯒ ꯆꯥꯕꯁꯦ ꯀꯔꯝꯍꯥꯏꯅ ꯊꯣꯡꯉꯤ ꯄ꯭ꯔꯣꯁꯦꯁ ꯑꯩ ꯀꯔꯤꯒꯨꯝꯕ ꯍꯩꯇꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯨꯇ꯭ꯌꯨꯕꯇꯒ ꯈꯪꯗꯦ ꯀꯔꯤꯗ ꯈꯪꯗꯦ ꯊꯥꯡꯒꯠꯂꯛꯄꯁꯤꯒ ꯎꯔꯦ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯝ ꯑꯁꯪꯕ ꯎꯇꯤꯁꯦ ꯑꯩꯒꯤ ꯄꯥꯡꯈꯣꯛ ꯈꯪꯗꯦ ꯀꯣꯝꯕ꯭ꯔꯦꯛ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯍꯤꯡꯒꯣꯜꯗꯅꯦ ꯂꯩꯕ ꯄꯣꯠ ꯆꯩ ꯑꯁꯪꯕ ꯃꯅꯥ ꯀꯣ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯍꯥꯞꯄꯒ ꯑꯩꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯌꯨꯇ꯭ꯌꯨꯕꯇ ꯎꯠꯂꯤꯕ ꯑꯗꯨꯃꯛ ꯑꯩꯅ ꯃꯇꯧ ꯃꯥꯟꯅꯕꯒꯤ ꯀꯥꯟꯅꯕꯗꯣ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯑꯃ ꯁꯅꯥꯒꯤ ꯂꯨꯀꯣꯏ ꯍꯥꯏꯅ ꯑꯃꯁꯨ ꯎꯠꯂꯤꯀꯣ ꯑꯗꯣ ꯏꯃꯥꯗꯨꯅ ꯊꯣꯡꯕꯗꯁꯨ ꯑꯩ ꯑꯅꯝꯕꯗ ꯑꯩ ꯌꯦꯡꯉꯒ ꯑꯃꯨꯛꯇꯪ ꯊꯥꯒꯠꯄꯤꯌꯨꯕ ꯏꯃꯥꯗꯣ ꯁꯅꯥꯒꯤ ꯂꯨꯀꯣꯏꯒꯤ ꯏꯃꯥꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯣ ꯑꯩꯗꯤ ꯇꯤꯟ ꯀꯨꯠ ꯌꯥꯅ ꯌꯦꯡꯖꯔꯤꯅꯤ ꯃꯇꯧꯁꯨ ꯇꯝꯃꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯣꯡꯗꯣꯛꯏꯅꯤ ꯑꯩꯗꯤ ꯏꯃꯥꯕꯨ ꯑꯩꯅ ꯀꯁꯥꯔꯗꯒꯤ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯃꯇꯧ ꯇꯝꯃꯒ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯉꯤꯀꯣ ꯂꯐꯨ ꯏꯔꯣꯝꯕꯗ ꯑꯩꯈꯣꯏꯗꯤ ꯉꯥꯔꯤ ꯈꯛꯇ ꯍꯥꯞꯄꯒꯁꯨ ꯏꯔꯣꯜꯂꯤꯀோ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯉꯥꯔꯧ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯃꯨ ꯑꯔꯧꯕꯁꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯉꯥꯔꯧ ꯍꯥꯏꯔꯦ ꯉꯥꯔꯧꯒꯨꯝꯕꯁꯤꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯐꯨꯠꯄꯗꯨꯒ ꯍꯥꯞꯆꯜꯂꯒ ꯏꯔꯣꯝꯕꯁꯦ ꯁꯥꯊꯤꯅ ꯍꯥꯎꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯦ ꯑꯩ ꯏꯁꯥꯅꯁꯨ ꯇꯁꯦꯡꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯈꯔꯅꯤ ꯑꯩ ꯂꯩꯁꯥꯔꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯩꯖꯔꯨꯕꯅꯤꯅ ꯑꯩ ꯈꯪꯉꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯌꯥꯝ ꯍꯥꯎꯔꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯨ ꯀꯣ ꯔꯣ ꯀꯩꯅꯣꯁꯤꯒ ꯕꯦꯁ ꯃꯅꯥ ꯃꯁꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯍꯥꯎꯕꯅꯦ ꯇꯣꯉꯥꯟꯕ ꯒꯨꯟ ꯑꯃꯁꯨ ꯂꯩ ꯀꯣ ꯃꯅꯥ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯕꯖꯥꯔꯗ ꯆꯥꯔꯒꯗꯤ ꯍꯧꯔꯝꯕ ꯃꯅꯥꯗꯣ ꯃꯁꯛꯇꯤ ꯃꯃꯤꯡꯗꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯪꯉꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯈꯪꯕ ꯉꯝꯃꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯀꯧꯈꯥ ꯕꯣꯔꯥ ꯑꯩꯗꯤ ꯃꯅꯤꯄꯨꯔꯁꯦ ꯂꯥꯛꯀꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯔꯤꯝꯐꯥꯎ ꯆꯦꯟꯗꯦ ꯀꯩ ꯄꯨꯕꯤꯔꯣꯒꯦ ꯍꯥꯏ ꯀꯥꯟꯁꯤꯒ ꯉꯥꯔꯤꯗꯤ ꯁꯤꯒꯁꯨ ꯐꯪꯉꯦ ꯑꯩꯒꯤ ꯀꯧꯈꯥ ꯈꯔ ꯌꯥꯎꯕꯤꯔꯣ ꯀꯧꯈꯥꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯒꯤꯗꯤ ꯍꯥꯎꯁꯨ ꯍꯥꯎꯔꯤ ꯕꯣꯔꯥꯁꯤꯒ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯑꯣꯏꯔꯒꯗꯤ ꯑꯗꯣ ꯑꯩꯒꯤ ꯏꯅꯝꯃ ꯇꯣꯝꯕꯤꯁꯤꯒꯤ ꯃꯥꯃꯣꯁꯦ ꯁꯤꯡꯖꯪꯃꯩꯗ ꯂꯩꯀꯣ ꯑꯗꯣ ꯃꯣꯏꯈꯣꯏꯁꯦ ꯑꯗꯨꯝ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯑꯁꯤꯒ ꯔꯤꯂꯦꯇꯤꯞ ꯂꯩꯕꯅꯤꯅ ꯃꯣꯏꯁꯨ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯔꯤ ꯀꯔꯤ ꯄꯨꯔꯛꯎꯒꯦ ꯏꯕꯦꯝꯃ ꯍꯥꯏ ꯀꯥꯟꯗ ꯑꯩꯗꯤ ꯀꯧꯈꯥꯁꯦ ꯄꯨꯔꯛꯍꯜꯂꯤ ꯀꯧꯈꯥꯁꯦ ꯄꯨꯔꯛꯑꯒ ꯑꯩꯅ ꯕꯣꯔꯥꯁꯦ ꯍꯧꯔ ꯏꯇꯣꯝꯇ ꯆꯥꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯕꯦꯡꯒꯣꯂꯤꯒ ꯁꯤꯒ ꯃꯤꯛꯁ ꯑꯣꯏꯅ ꯖꯥꯟꯅꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯑꯣꯐꯤꯁꯇ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯨꯔꯒ ꯀꯧꯈꯥꯒꯤ ꯕꯣꯔꯥꯁꯦ ꯄꯨꯔꯒ ꯑꯇꯝꯅꯅ ꯑꯩ ꯄꯤꯖꯔꯤꯅꯤ ꯃꯣꯏꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯎꯔꯤ ꯃꯣꯏꯅ ꯇꯦꯁꯁꯦ ꯌꯥꯝ ꯍꯥꯎꯔꯦꯅ ꯊꯥꯒꯠꯂꯤ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏ ꯑꯩꯅꯅꯦ ꯍꯥꯏ ꯅꯣꯏ ꯃꯣꯕꯥꯏꯜꯗ ꯀꯩꯅꯣꯗ ꯀꯧꯈꯥ ꯍꯥꯏꯔꯒ ꯁꯔꯆ ꯇꯧ ꯍꯥꯏꯅ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯔꯒ ꯃꯣꯏꯗꯤ ꯏꯃꯥ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯠ
makhan namani moina haidi bane ko swaida phangdaba bit ama potni aduni dumaina ko hojikti akoi kasara samjiga leiri che yenam hariba potse yenam se ko akoi na mase niramista challe do niramista challaga su Bengali Leiba Panghan Leiba moina su hojik chaba hore bora se akoi na Meitei ga dum mixa bona leibanina occasion da ka moina bora pakora se chaba ni na moi su hojik kaino singju bora iromba uti loina chaba hai moi su hojik swai da leiba Bengali singju chai moina thongba mak haitraga swaiba ko akoi gumda yongchaki pandada yongchaki rum kaitang chaningi ka haibase akhuna dum tongana dum irolaga puraga pijabi bajauri ado kang se akoi gauri chat pakhoi gidi kang se yam chaung tawi ko mapani se siga akoi sandha arti koi gi sandha ya changbagi goduli arti leire adugai di prathona gumba deidi dasavatar thiba joydev chongba kangi matam da sune akoi numit mapani chup nai khoi tawi mi se yamna kabirak pa karakta badudi ko din na pore numit na pore aduna tabida akoi kang mapani hori sayon numit asipaw da akoi program di lepte num tawi phajana ko ado nene da aroi boina ai wahang amtang hangjage mafam sida ko mafam sida akoi gi Meitei Hindu moina haitare ko leibiri ma'am se adu atopa jati amana haitare ko haidi any jati amek oibi ai sina ikoi gi Meitei Hindu gi mathak sida ngasai gi yengchinba adagi amna kari haini hanthana ngangba adagi usitabagi mawong ma tawren khala se for example matang do da nene gi thamoi da kari fauni kari phongdokningi makhoida kari fauge adum tang da phongdok pi ba nangi wahang se katang ni critical oidra oidaga su wahang am tare ko hoi ai khoi se hojigochi ga khoina leise Kachar district ki manung dani ko hoi ai khoi Meitei se mising atopa jati ga changdam na roga di khara pik yam li ai na thoi ko hoi aduna di akoi leiriba Meitei jati sing se atopa singda lan na chattaba ko akoi se taseng ba thongna phaba mangal phaba oiraga sune atopa mi jati singa akoi nuksina na leina ba se pa mi khana chaina ba thoktana hoi ko hogal ai ba angang sing siga sui wakhanun da su ko atoba jati haiba siga ai khana ba chaina ba wakhan tina da ba asidi tawhaningde hoi mana atopa jati ama oire aina Meitei ama oiraga su aigi dharma tina draga su ko nuksina na di ai lehanningi ko aduga moida yamna phajaba wahai da haitare ko haidi mi ana tholami si kai maram gin ne sa mi hoi mi ju sa ne adubu mi hoi ba ne isorna brain pibirami wakhan kantha bangami sa khudimok ta ge khoi se loina advance oi aduna human naina mi haina tholambani na moida phajaba wahai da moibu gyan ta ba ya ba wahai sida haiduine ba aduda nene na karamba wahai se hairagadi karamba wahai se hainingi nene na yam phajaba londa da haitare moida atopa singda hoi si paukhum se aina pi doise wakhan je kitang kana to ya kasita khandiyo akhoi aina haigadabdi ko akhoi se phatraga su akano taibang mi siga aphaba ma phataba ma gunje loi chenari mi ko puna makso phaba oi ba yade puna makso phataba oi ba yade ko ado aphaba phataba oiraga su ko aidi ese i Meitei ama oina akhoi se aphaba jati amani aina isana laujei ko Meitei haiba se jamna lemba ngakpi haiba adu ngaktani haina ai magun se adu maina ai laujei ko Meitei muk thamoi chaw su leite ko thongna pangan leiba su leite hoi ai khoina kaitang ko senja tumda sen paiba khotpa se yamna mak leijadraga su ko alik pida paijaraga su akhoi sidi thamoi yam chaw mi ne na khalli ko ina Meitei se dum ubada ko adum haina atopa jati na akhoi sibu aphaba amni aina lawbiu akhoi su lawsing gyan leiba amani haina lawbiu aina ai si thamjaningi ko wa haise atopa gi mi ne ha si amna atra lei kai no di akhoi si mi ngak to oibanina akhoi na aphaba khantha ba mi sumaina mi masen oibanina noi su khantha biu sa dem ta nan adab ni ko adumai direct hai badu
ꯍꯥꯏꯗꯕꯤꯗ ꯐꯖꯕ ꯂꯣꯟꯗꯥꯗ ꯅꯦꯅꯦꯅꯁꯨ ꯍꯥꯏꯇꯥꯔꯦ ꯖꯥꯇꯤ ꯑꯃꯅ ꯖꯥꯇꯤ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯗꯨꯃꯥꯏꯅ ꯅꯣꯏꯁꯨ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯄꯣꯠꯁꯦ ꯅꯨꯡ ꯌꯥꯗ꯭ꯔꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯕꯤꯁꯨ ꯑꯩꯈꯣꯏ ꯐꯠꯇꯦ ꯍꯥꯏꯅ ꯀꯅꯥꯕꯨꯁꯨ ꯂꯧꯖꯗꯦꯀꯣ ꯖꯥꯇꯤ ꯑꯗꯨ ꯖꯥꯇꯤꯒꯤ ꯋꯥꯗꯤ ꯇꯣꯛꯈ꯭ꯔ ꯌꯥꯝ ꯆꯥꯎꯅ ꯀꯣꯟꯈ꯭ꯔ ꯋꯥꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗ ꯏꯄꯥ ꯑꯃꯅ ꯏꯃꯥ ꯑꯃꯅ ꯄꯣꯛꯄꯗ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯆꯧꯒꯟꯕ ꯑꯉꯥꯡ ꯑꯃꯁꯨ ꯄꯣꯛꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪ ꯇꯞꯄ ꯑꯃꯁꯨ ꯄꯣꯛꯏꯀꯣ ꯑꯐꯕ ꯐꯠꯇꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤꯃꯤꯀꯣ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯖꯥꯇꯤꯁꯤꯗꯤ ꯑꯩ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯄꯨꯝꯅꯃꯛꯄꯨꯁꯨ ꯅꯨꯡꯁꯤꯀꯣ ꯑꯗꯨꯝ ꯍꯥꯏꯅ ꯑꯇꯣꯞꯄꯅꯁꯨ ꯑꯩꯈꯣꯏꯕꯨ ꯑꯐꯕꯅꯦꯅ ꯂꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯨꯅ ꯆꯥꯟꯅ ꯂꯩꯅꯅ ꯅꯨꯡꯁꯤꯅꯅ ꯈꯟꯅ ꯆꯩꯅꯗꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯜꯂꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯣꯛꯏꯕ ꯃꯃꯥ ꯃꯄꯥꯗꯨꯅꯗꯤ ꯃꯑꯣꯡ ꯃꯥꯟꯅꯗꯕ ꯃꯆꯥꯁꯤꯡꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯗꯣꯏꯅꯦꯕ ꯁꯦꯝꯕꯤꯕ ꯃꯄꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯤ ꯀꯅꯥꯅꯁꯨ ꯎꯔꯝꯈꯤꯔꯣꯏ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯤ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗ ꯑꯃꯃꯝ ꯁꯥꯒꯠꯆꯔꯒ ꯀ꯭ꯔꯤꯁꯅ ꯑꯗꯩ ꯖꯦꯁꯁ ꯑꯜꯂꯥ ꯃꯈꯜ ꯃꯈꯜ ꯁꯥꯒꯠꯆꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅ ꯄꯥꯝꯃꯤꯁꯦ ꯑꯆꯨꯝꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯇ ꯐꯠꯇꯕ ꯇꯧ ꯍꯥꯏꯗꯤ ꯑꯝꯇꯁꯨ ꯍꯥꯏꯔꯝꯃꯣꯏ ꯂꯥꯏꯁꯦ ꯁꯛꯂꯣꯟ ꯇꯣꯉꯥꯟꯕ ꯋꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯠꯁꯦ ꯑꯃꯅ ꯑꯃꯒꯤ ꯔꯦꯁꯄꯦꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯅꯦ ꯅꯦꯅꯦꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯦꯅꯦꯅ ꯉꯁꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯅꯅꯥꯎꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯑꯗꯨꯒ ꯅꯦꯅꯦꯒꯤ ꯄꯨꯟꯁꯤꯗꯁꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯅꯅꯥꯎꯁꯨ ꯑꯣꯏꯖꯒꯦ ꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤ ꯎꯗꯥꯔꯕꯣꯟꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯅꯦꯅꯦ ꯎꯅꯖꯕꯒꯤ ꯇꯥꯡꯀꯛꯁꯦ ꯃꯇꯥꯡ ꯆꯥꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯂꯣꯏꯕ ꯑꯃꯈꯛꯇꯪ ꯍꯥꯏꯍꯧꯒꯦ ꯅꯦꯅꯦ ꯍꯥꯞꯄꯤ ꯑꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯈꯨꯔꯝꯖꯔꯤ ꯀꯣ ꯀꯁꯥꯔꯗ ꯈꯪꯗꯦ ꯑꯁꯥꯝ ꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯁꯨ ꯈꯪꯗꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯆꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩ ꯀꯅꯥꯕꯨꯁꯨ ꯍꯨꯔꯥꯟꯖꯕ ꯂꯩꯖꯗꯦ ꯑꯇꯣꯞꯄ ꯖꯥꯇꯤꯕꯨꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯁꯨ ꯀꯣ ꯑꯩ ꯑꯐꯕ ꯐꯠꯇꯕ ꯑꯩꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯛꯇ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯌꯥꯝꯅ ꯑꯁꯤꯒ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ